Imphal East District ki Sanasabi Village amadi Yangangpokpi Police Station ki manung chanba Sabungkhok khunauda Kuki militant singna nongmai kapsilaktuna amuk nauhongnana kaihaurakle hairi paw asina hai Imphal East ki lamlai kendra gi manung channaba Sanasabi Village da hokhiba nongyai matung pung amarom tarakpada Kuki khulai paiba singna kaune amasung natumjing hairiba mafam ani asidagi maitai gi khultamna nongmai round kaya kapsilakibani hairi mafam adugi miyamna phongdorakpada chingkhonga naknana leiriba mafam sing Sanasabi thamna pokpi Sabungkhok khunauna chingba mafam kayada ngaihak leitana nongmai kapsinba sina aikhoi mafam asida leibada aduki matek awaba ama haibadu oire sufam nampham khangdabata natana awaba kaya mayoknare hairi nakalamaromda Yangangpokpi Police Station ki manung channa leiba Sabungkhok khunaudasu Kuki militant singna nongmai round kaya marum kapsilakre hairi IT News na thawdok thokfamdagi fangwa pawda thawdok asi ngasi ayuk pung 4:30 tabada thokibani thawdok aduda asok apan yaukide hairi paw asina hai ngasi ayuk anganbadasu Kuki khun Twechin Village amasung Monong 5 Village dagi maitai taba khultamna nongmai round kaya kapsilaki hairi mafam ani dagi ne ngasi kapai je pung 4:30 adai tarakpasidaida adu mafam je si hana kapapone songi kanakpasida aduga manungda tik horiba khaspongiba akutpam loklamde asomdagi ne anamna kapai je adu samaisum tawdagi akoi nupi angang je leibam khangdadana hajikse atopa site thaidoknadana likemda kaida yam wana lainare adu matamda yasanaba ama pubiraga leiriba yumda leibam khangnadriba mayamje amtang tangulaitana leiba ngamnaba hona megi tang ahumdagi haurakhiba lanjao asina maram oirakanda ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅ ꯈꯨꯟꯗꯥꯔ ꯂꯩꯇꯥꯔꯒ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯒ ꯆꯦꯟꯅꯔꯦ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯗꯤ ꯏꯔꯥꯡ ꯁꯦꯅꯦꯝꯗꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯂꯥꯎꯊꯣꯛꯏꯕ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯉꯁꯤꯐꯥꯎ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤda सरकारगी मिहुल अमना अखोई खुंगंसिदा लाआगा कमाई तौरी करी तौरी हाइदना अखोइबु येंजनबिबसु लैते होय येंजनबिरंबा याई मोइगी पंजाव ओइबा थबक थौरम कयाददी अदुबु अइगी खुंगंगी लाइरबा मयाम खुंजासिंजिददी करी चारिगे करी थइगे हाइबा कनानासु येंजनबिबा लैते येंगो हौजी अखोइगी थंगरिबा उरिबा सिंसांगसिंजिदा ngarang ahingbawda pung 12 minute nifu chale mokhoina nongmai kaptharakpadu ngasai ayuk pung 4 minute 10 mu adumaida adukanda su dum nongmai kape masi ngarang khaki haiba laite nahan khaki haiba laite matam khuding makta mohoigi nongmai gi makhona lan gi kiraba zada thakdana leliba akhoi praja singje mokhoigi nongmai makhon tabada su amu hena mi painare amu hena laina poktori mayamje aduna yaragadi akhoi mari lainaba सरकारगी माइगैदा अखोइना आइना पुनिंग चिंसिनजगे अखोइ शांति लैरे हाइरगदी मणिपुर पुमनामक चिंखोंग चिंयादा लैरिबा खुंगंग खुदिंगमक शांति लोइहनबियु इम्फालदा लैरिबा शहरदा लैरिबा लैरे हाइना खलिबा शांति लैरे हाइना खलिबा खुदिंगमक तो दुमाइना अखोइगी चिंखोंग चिंयादा अवाना खांगगा लैरिबा खुदिंगमकसु शांति ओइहनबियु अदु नत्रबदी शांति ने हाइबा अखोइ यारोय अखोइ लौजरोय लैरिबा अखोइगी खुंगंसिददी हौजिजु शांति लैत्रि नुमित खुदिंगी पुंजा खुदिंगी मखोइना नोंमै कापथरगा अखोइ भूमि पाइहल्ली ngasi अखोइना मखोइना खुलाई कयारक थिजनरअबजु अखोइना अइकी खुंगंदी अइगी इरै काइदि ngaktaba yade haidona ngasi फावबदा मखोइगी नोंमै चिंदोन मरक्ता नोंमै मखोन मरक्ता ngasi अखोइना खांगागा लैरिजे मसी मरि लैनबा खुदिंग मंगना मियंग चंग